Kurumzari Times of Manipur gi talking point bu miyeng tabiriba punamakpu ahanba maktada adongi host Haripriya Tongbramna taramna okchari ngasi ekhoi talking point gi topic asi March ki tang nipan International Women's Day haina prithvi gi mafam khuding makta pangthokli hariba International Women's Day asi kari maram gi damakta pangthokli bano masi pangthoklaiga ekhoi gi nupi gi khunaida kadai bo yongna changsin bangam gadori bano aduda natana ekhoi gi piklaba ekhoi gi iramdam ekhoi gi Manipur sida su hariba Women's Day asi adumak pangthokli ekhoi gi nupi gi khunai asi Women's Day asi na maram oiraga kadai bo yongna changsin ba yage dorobano haibagi khanana nainanabagi damakta ekhoi gi guest oina eigi hek yet thangbada phambiribi NG liklai lema journalist pu ahanba maktada ekhoi gi Tom TV gi maikei dagi su chilaba matam kaithoktana lengbirakpagi damta taramna okchari ekhoi gi liklai lema gi hek thangnabada phambiribi ekhoi gi Priyadarshini Laishram SP Bishnupur district su taramna okchari aihaki hek corner da phambiribi ekhoi gi Madam Ningthau Jam Jeevanmala United NGOs Mission Manipur su taramna okchari ekhoi gi khananai basi hodringai gi mangoidana ekhoi gi Tom TV amadi ai isamaki maikei dagi ekhoi gi liklai lema Priyadarshini amadi ekhoi gi Madam Jeevanmala bu amuka hanna ekhoi gi Happy Women's Day gi wishes pizari all the viewers to pizari ado hoji makha tarak poina khananai basi ekhoi gi liklai lema dagi ai wahanga makha sum hausi ko liklai lema kaino se ekhoi gi Smaina International Women's Day ga smaina khoi nupi gi akhanna numit amaga smaina ga akhanna numit amaga observe tawrga lakpase liklai lembagi di kari mot pibiningi kari di phaubi ahanbada khoi Tom TV bu yengbiriba punamakta su aina Happy International Women's Day gi paujena si pijari akhoi numit chahum ga humpu mangani sigi manung sidaida nupi gi numit haina March 8 se akhoi nupi gi numit haina sumaina kaino tawbiraga ama thambiraga UN na haitare ko sigi yamna sangraba history amadi laikre nupi gi numit se kamai lakhige haibagi adugi history dudi nainadabida khoina sumaina Women's Day ama laibase sijina akhoi gi nupi gi importance se nupi se kayamu yamna maru oibage haibado sijina tae hana khale aduga nupi gi kano se importance se kamai maru oiraino haibaduna kona mula aga ko nupi gi importance da hena kano tawba haidare miyeng thamba makhoibu hak laitana violence mai ama tawbiba makhoibu khoina tongana inthoga thambagi mongda laibado yaroi haibagi potuda sigi kano je khoigi day se pangthokpane hana ina feel to yam nungai jai wahang simak Priyadarshini de su ang thamjage haibiyo Priyadarshini gi Tom TV bu midiyang tabiriba puno po hanba maktade hakna khurumjari and from my side also I extend a very happy International Women's Day wishes to everybody. International Women's Day on the 8th of March every year see all over the world celebrate tawriba observe tawriba se ngasagi nipi amasung nipa haidna ngasagi gender ani of course we have a third gender now transgender ki third gender musu leire adubu over the years sidai sanga sagi nipa musung nipi ani se asoi malim sidai sta lerakpa matam sidai sta sagi disparity hagadra inequality hagadra adagi khenaba mayamama adagi kai haini society sidai sta different kind of sagi manana yengdaba nipa siga nipi siga aduna maram oirakanda different kind of nipi gi mathakta chatharakpa khoigi atrocities adagi violence nungaitaba thodok mayam sina oirakanda ngasagi nipi se suppress tawraga khoigi namdaraga adugumbagi mawong ama lakpa sidaista ngasagi nipi se kanu tawdaba yade at par with nipa ga chapanana khoigi equal treatment makhoishu phangpham thoi haibagi waklon sidaista basically sigi khoigi Women's Day haina every year 8th of March observe tawribase I think numit se taseng namak celebrate tawribase observe tawribase not just for namesake haibatare what I feel is meaningfully
aduga sini sin akhoi nga sai gi sigumba numit ama observe tawribasina akhoi gi piriba message mayam se mayam pumnamak loinamak gyan taminara kanda asibu meaningful oi hanba ma darkar oi haina thamjani hoi adu makha tara poina akhoi gi madam jiban mala da su hauji chap manaba ima kaino ki akhoi madam gi wakhalon su phongdopi koina ahanba maktada aina tom tv gi bemabu amasung mieng tabiriba punamaku discussion se mieng tabiriba punamaku aina ahamba maktada noluksari ai sulaiba khobani adubu yamna short period ta chelakpa oibanina horen kari kari kramain to ba haidu tanaba tare ado ai opinion da ko ai koina International Women's Day se masi mamang da di thoidongna du yamna observe tawbagi pot se aikoina khangjarakpada akoi sahi ju phana yame khangjarakpada asumaina yamna chaungna mafam khuding makta tawbagi pot se uramde haba karigino haibda still makoi jingje nupi gi importance nupi da chathari ba thoiba moida crime khangde ama khangde tawriba pot se masi phahanba natraga yokhatpa si afaba moigi da makti yokhatpi basi dakar oi haiba se kya feel tawdaba maleko aduna masigi pot se 1975 tagi oiba maleko adudagi di International Women's Year kaina lakre sumain tawdana khara khara mi singse aware oirakpa pot nupi gi damakta empower tawgadabani nupi se capacity tawgadabani ka haibagi pot mayam se sum khangnare edna maikei khuding maktagi laungnare aduna adugumbagi pot sidagi mi singsina International Women's Day si khara khara observe tawagi pot si laeba 2004 da aini makna yaujariba organization gi network member amagi loina makna natrasu ko 2004 dagi International Women's Day si pangthokreba aduna akhoi gi network sina sahi khudingi some different themes ta ko adudi matam matam dugi theme du laigra history gi dubudi mayam na su loin khangnare ko aduga sahi khudingi oiba different themes sa mafam mafam da chatlaga akoina mi singda sigi kholau si laura kanda nupi sing sibu sakti lehan gadabani nupi singda sumaina opi nabiba tawriba mayam discriminate tawriba nupa sing sigi patriarchal society gi oiba mawongda namda biriba kadoriba mayam se akoi phukat na ba hona gadabani ka haibagi kholau ma laurak pase sumai chum tawdana akoi si adum lae haba aduna adugumbagi pot mayam se masi tawdragadi ha nupi sing si will still suppressed haibedo adugi pibamda legedobu ipol laiba aduna very important si mayamgi adi unitedly and collectively mayamda lauba khongba advocacy lobby sina singba mayam se yam taka leibanina International Women's Day si mapang khuding makta observe tawirak pasya masi yamna tangai phadaba aduga tawbiriba kangbu da su akoina yamna thagachaba aduma su ai phongdok saninge adune hauzik akhoi guest ahummakna bibira iba pakhum sigi matung inadi akhoi nupi si women se empowered tawe habasidi tawde habadi sungya yarweba sakhi ne basina tawrabane ba hauzik thaina matam mamang da tawram da badu hauzik tongan ba numit amaga pangthoga observe ka tawrai se empowered tawde habadi yadi tawrabane adubu empowered tawre haraga su makha sum tarak poina lai madam laksage ko ado women empowerment di ngasagi nupi si empowered tawre haina di dum di lauba lawe di lepte ko adui taraga su ina lai madam lakningi singa ngasai equality sida ngasai panbigi bada nupaga nupiga se equal oire habaneba nupaga nupiga sibo equal oire nupada gi hana nupina bu hana superior oire harabaneba matamse superior oire ba matamse da mu still hojik se same gender sina dum discriminate tawriba nupina nupi su dum hanthana yeng da badi nate sigi kano si su dum yauriba sigi matang sida lailamagi wakhalon su kitang phongdopi kano akhoi gi kano se handak ki sahi sigi theme se I am a generation equality realizing women's right haibaneba haibadi akoina generation jida akoi punna laiminarakpasida nupi gi right se akoi punna khangminasi haibaneba ko aduga khanga kanda generation sida lepminasi haibagi concept neba ko aduna akoina women's day gi maroina lakadoi se nupi su nupa su chamanana koi socially economically culturally politically equal waisi haibaneba adubu akoi hojik
ground reality da hai tare ko socially akhoi nupi sing se yamna safe hoidri khoi gi khara kaino kari haini miyoi khara khakna safe oijare haina khallaga su ayamba khoi gi ground da reality da la kanda safe oidri ba khoi socially ko safe oidri habadi akhoi hojik numidang pung mapan ta ba matam da khoi nupi singna sorok ta chappa matam da adum isa da feel taweba kari tholaka da gena kari tholaka da gena feel tawriba asima ai safe oide habane ba ai gi thabak du gi matungina aina chacharaga su thabak to chacharaga su ayonda mentally preparation amadi taweba kai gi no habada mina kari harakani adu aina chaliba lambi sida kanagumba nupa khara leiramo adu moina ayonda attack tawro ai kari tawgani haidi mentally khoi preparation adum taweba khoina media da lerak matam jida pung nipan da mapan da yum da hanba matam jida sigi posima egi koksida adum yawraga leirabane ba ko adubu tawraktre phare tawraga su ai kamaina escape tawani ai kamaina habadi ayonda feel tawrise ai sep oidri habagi feel ama adum tawjayeba aduna si ai thanda wora moina khali mayam je khoi manipur da dum habire numidangi punsi leite na ko adum habiri hainari da na ko si malare socially khoi sep soi oidre ko aduga economically khoi sep hoi economically hairi se mayam na di ima market se khoi gi nupi sing gi yamna khoi economically freedom hoibagi symbol amani kaina haina basu dum yauri ba ko adubu tasing na yenga kanda di economically moina freedom hoiraga nupi sing jina ima market ta thulakpra natraga na makhoi se economically darka hoibadagi haibadi ngasagi paisa tanta yada bado needs na hen badagi moje tholak pra haibadu adu yamna chawna khoi naina bada ka hoina khaleba haidi ima market harakanda khoi nupi gi kano surface ta uriba nupi singna khoi movement tawba mobility se yamna hengalle haina khanbadu ngasagi makhoina movement tawriba se kari dagi tawra ino haibado haibadi tasengna moigi background je kamai tawi haibado adugi potu da kano naina ba yamda ka hoina khale aduga culturally ko culturally akoina nupi sing se akoi culturally akoi nupi na loi pukhale haitare manipur da akoi gi dress ki oiro adagi amagi ora loina pukhale ba adubu akoi gi culture jida su culture isep ko akoi nupi sing se aduki matik namthaba su dum yauri ba samna khudam moina amtang panjaraba da akoi gi luhong ba da akoi gi luhong ba haisibu phagat lakpagi kanoni dana ko phagat lakpagi da makta afaba tangkhaline ba afaba tangkhatpagi khwaidagi maru oiriba akoina meitei gi dharga jatra pu ba harako jatra pu ba sida ngasagi nupa pokpa macha nupi pokpa du natte ba ko macha nupa pokpa nupi bu jatra pu halle ba adu tagadi nupi gi kano sing group sing sida su macha nupa pokpa pokta ba macha pokta ba haina samaina khaidu kanje da discriminate tawraga culturally phajahan badi malaga ngasagi atopa jatra pu ba icha nupi na khwai hana pokpa du di mapunsi gi jatra pu ba phangaroi da bagi mong sida haibadi jatra pu du phai haibagi wadi na ta ba jatra pu du da piri ba khena ba do dum thamme ba ko maina thamme aduga sumaina lai adu politically di akhoi nupi manipur da di politically yamna thina so thagare hai tare ko hojik akhoi SRMB da akhoi gi MLA humpu phami ba jigi manung da 60 humpu pham ba jigi manung da ani khatani nupi yauri se ko adu amana minister kanu cabinet minister wore aduga amana MLA wore ani se khatani haijariba aduna sigi da di yamna wale na thamjarage aduga akhoi gi nupi na nupi vote pa haibagi potsa nupi na nupi vote pa vote bagi wato ko sidi helps and not helps ki type neba type na haibadi nupi singi marakta ju kitang phibam phabaduna khara phibam phatababu khara look down tawba adagi adu malaiba adagi amu nupi na akhoi gi icha nupi pamdri se karigino question ko nupi na icha nupi pamdri se karigino aina thamjaningi saijida akhoi gi icha nupi pamdri se socially safe oidabado culturally economically akhoi gi mana phangbado macha nupi da phanganingde haina haibagi amasu oiba yai ko aduga amana amu nupi singse akoina mawonda kaino se akoi gi social security gi pose ma sunglai leitabani na wagani haida khanbagi haitare ko adusu khanna yai aduga amarom damu nupana mu mama mapa adagi mamagi mapagi maruina mapagi je kaino je yumna haitare ko sagai se nupana putharaga chatli haibagi kaino se da leibane nupi gi karim ta leite haba nupi gi yumna su leite sagai su leite adagi magi mayum su leite haibagum bane ba aina ngasi luhonge adagi yum se da leire
ꯀꯔꯤꯒꯨꯝꯕ ꯅꯨꯄꯥꯁꯦ ꯑꯦꯛꯁꯤꯗꯦꯟꯠꯂꯤꯀꯣ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯅ ꯂꯧꯔꯁꯤ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯃꯆꯥ ꯄꯣꯛꯍꯧꯗ ꯇꯥꯔꯒꯗꯤ ꯅꯨꯄꯤꯗꯣ ꯑꯗꯨꯝ ꯃꯌꯨꯝꯗ ꯍꯜꯂꯦꯕꯀꯣ ꯃꯌꯨꯝꯗꯁꯨ ꯑꯃꯨꯛꯁꯨ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯃꯕꯨꯡ ꯃꯧꯄꯥ ꯑꯃ ꯃꯌꯥꯝꯗꯨꯅ ꯉꯁꯥꯏꯒꯤ ꯌꯨꯝ ꯄꯥꯜꯂꯨꯔꯕ ꯅꯨꯄꯤꯁꯦ ꯍꯜꯂꯛꯄꯤꯅꯤ ꯍꯥꯏꯕꯒꯤ ꯀꯩꯅꯣ ꯑꯃ ꯁꯨꯃꯥꯏꯅ ꯁꯣꯁꯤꯌꯦꯜ ꯗꯤꯁꯀ꯭ꯔꯤꯃꯤꯅꯦꯁꯟ ꯃꯌꯥꯝ ꯑꯃ ꯂꯩꯕꯅꯤꯅ ꯁꯤꯒꯨꯝꯕ ꯗꯤꯁꯀ꯭ꯔꯤꯃꯤꯅꯦꯁꯟꯁꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗꯗꯤ ꯂꯩꯍꯟꯅꯤꯡꯗꯕꯒꯤ ꯄꯣꯠ ꯑꯃ ꯑꯗꯨꯝ ꯁꯤꯁꯨ ꯐꯤꯜ ꯇꯧꯖꯩꯑꯕ ꯑꯗꯨꯅ ꯅꯨꯄꯤ ꯄꯥꯝꯗꯕꯒꯤ ꯃꯔꯝ ꯑꯃ ꯑꯣꯏꯕꯁꯨ ꯌꯥꯏꯑꯕꯀꯣ ꯑꯗꯨꯅ ꯁꯤꯒꯤ ꯄꯣꯠꯁꯤꯗ ꯑꯗꯒꯤ ꯑꯃꯅ ꯑꯩꯈꯣꯏ ꯁꯤꯁꯦ ꯅꯨꯄꯤꯅ ꯅꯨꯄꯤ ꯍꯟꯊꯩ ꯍꯥꯏꯕꯒꯤ ꯅꯠꯇꯦꯕ ꯑꯗꯨꯒ ꯑꯗꯒꯤ ꯅꯨꯄꯤꯅ ꯑꯃꯨꯛ ꯅꯨꯄꯤꯁꯤꯗ ꯃꯅꯦꯝꯄꯣꯛꯅ ꯃꯃꯧ ꯅꯨꯄꯤ ꯑꯣꯠꯂꯦ ꯍꯥꯏꯅ ꯈꯜꯂꯁꯤꯀꯣ ꯃꯅꯦꯝꯄꯣꯛꯅ ꯃꯃꯧ ꯅꯨꯄꯤ ꯑꯣꯠꯄ ꯍꯥꯏꯕꯁꯤꯒ ꯅꯨꯄꯥꯅ ꯅꯨꯄꯤ ꯑꯣꯠꯄ ꯍꯥꯏꯕꯁꯤga ꯑꯅꯤꯁꯤꯗꯤ ꯌꯥꯝ ꯁꯥꯊꯤꯅ ꯃꯦꯟꯇꯦꯜꯂꯤ ꯌꯥꯝ ꯈꯦꯠꯅꯈ꯭ꯔꯦꯕ ꯅꯨꯄꯥꯅ ꯅꯨꯄꯤ ꯑꯣꯠꯂꯛꯄꯗꯤ ꯔꯦꯞ ꯇꯧꯕ ꯍꯥꯏꯁꯦ ꯅꯨꯄꯤ ꯑꯃꯠꯇꯅꯗꯤ ꯅꯨꯄꯤꯗ ꯔꯦꯞ ꯇꯧꯗꯦꯗꯅ ꯑꯗꯨꯒ ꯅꯨꯄꯥꯅꯗꯤ ꯅꯨꯄꯤꯗ ꯔꯦꯞ ꯇꯧꯋꯤꯗꯅ ꯔꯦꯞ ꯑꯦꯟ ꯃꯔꯗꯔ ꯇꯧꯋꯤꯗꯅꯀꯣ ꯁꯨꯃꯥꯏꯅ ꯌꯥꯝ ꯁꯥꯊꯤꯕ ꯀ꯭ꯔꯥꯏꯝꯁꯤꯡꯁꯤꯗꯗꯤ ꯀꯩꯅꯣꯅ ꯅꯨꯄꯥꯅ ꯇꯧꯋꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯍꯩꯁꯅꯨ ꯁꯤꯡꯁꯅꯨ ꯍꯥꯏꯅ ꯉꯥꯡꯕ ꯑꯗꯒꯤ ꯃꯃꯧ ꯅꯨꯄꯤꯅ ꯃꯅꯦꯝꯄꯣꯛꯇ ꯑꯗꯩ ꯃꯅꯦꯝꯄꯣꯛꯅ ꯃꯃꯧ ꯅꯨꯄꯤꯗ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯀꯩꯅꯣꯁꯦ ꯀꯩꯅꯣ ꯍꯦꯞꯁ ꯑꯦꯟ ꯅꯣꯠ ꯍꯦꯞꯁ ꯀꯩ ꯄꯋꯥꯔ ꯈꯔ ꯂꯩꯕꯗꯨꯅ ꯍꯥꯏꯕꯗꯤ ꯃꯅꯦꯝꯄꯣꯛꯇꯨꯅ ꯌꯨꯝꯗꯨꯗ ꯍꯥꯟꯅ ꯂꯩꯔꯝꯃꯕꯅꯤꯅ ꯃꯥꯅ ꯆꯍꯤ 10 ꯑꯃ 20 ꯑꯃ 90 ꯑꯃ ꯃꯥꯒꯤ ꯃꯆꯥꯗꯣ ꯌꯣꯛꯑꯀꯥꯟꯗ ꯃꯥꯒꯤ ꯗꯤꯕꯂꯞ ꯇꯧꯔꯛꯏꯅꯦꯕꯀꯣ ꯃꯥꯒꯤ ꯄꯣꯠꯁꯦ ꯉꯁꯥꯏꯒꯤ ꯃꯃꯧ ꯅꯨꯄꯤꯗꯨꯅ ꯂꯥꯛꯑꯒ ꯁꯤꯜꯂꯗꯣꯏꯅꯦꯕ ꯑꯗꯨꯒꯤ ꯑꯩꯒꯤ ꯄꯣꯠꯁꯦ ꯃꯥꯅ ꯏꯃꯧ ꯅꯨꯄꯤꯁꯤꯅ ꯂꯥꯛꯑ ꯁꯤꯜꯂꯗꯣꯏꯅꯤ ꯍꯥꯏꯕꯒꯤ ꯄꯣꯠꯁꯦ ꯀꯌꯥ ꯐꯖꯅ ꯈꯪꯗꯕ ꯍꯥꯏꯇꯥꯔꯦ ꯈꯜꯂꯨꯗꯕ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯉꯁꯥꯏꯒꯤ ꯃꯀꯣꯛꯀꯤꯗꯣ ꯑꯗꯨꯝ ꯆꯠꯊꯔꯒ ꯂꯩꯒꯅꯤ ꯍꯥꯏꯅ ꯈꯟꯕ ꯑꯅꯤꯁꯤꯒꯤ ꯃꯔꯛꯁꯤꯗ ꯁꯨꯃꯥꯏꯅ ꯂꯥꯛꯑꯀꯥꯟꯗ ꯀꯟꯐ꯭ꯂꯤꯛ ꯊꯣꯛꯄꯅꯦꯅ ꯈꯜꯂꯦꯕ ꯑꯗꯨꯗꯤ ꯌꯥꯝꯅ ꯄꯤꯛꯄ ꯃꯦꯇꯔꯅꯦꯅ ꯈꯟꯖꯩꯌꯦꯕꯀꯣ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯌꯥꯝ ꯁꯥꯊꯤꯅ ꯃꯥꯌꯣꯛꯅꯒꯗꯣꯏꯁꯤꯗꯤ ꯉꯁꯥꯏꯒꯤ ꯅꯨꯄꯤꯕꯨ ꯍꯦꯛꯇ ꯐꯥꯔꯒ ꯔꯦꯞ ꯇꯧꯕ ꯑꯗꯒꯤ ꯊꯥꯏꯅꯁꯨ ꯉꯥꯏꯔꯦ ꯅꯨꯄꯤꯁꯦ ꯅꯪ ꯄꯥꯝꯃꯗꯤ ꯐꯥꯎꯔꯥ ꯍꯥꯏꯕꯒꯤ ꯄꯣꯠꯁꯦ ꯑꯗꯨꯝ ꯂꯩꯔꯝꯃꯦꯕ ꯅꯪ ꯐꯥꯎꯔꯥ ꯍꯥꯏꯕꯒꯤ ꯀꯩꯅꯣꯁꯦ ꯅꯪ ꯐꯥꯎꯔꯥ ꯍꯥꯏꯕꯒꯤ ꯄꯣꯠꯁꯤꯃ ꯑꯩꯈꯣꯏꯒꯤꯗ ꯆꯥꯎꯅ ꯂꯩꯔꯝꯃꯤꯕꯅꯤꯅ ꯅꯨꯄꯤꯁꯦ ꯌꯥꯝ ꯐꯥꯔ ꯂꯧꯔꯝꯃꯤ ꯍꯥꯏꯕꯁꯤꯒꯤ ꯆꯞ ꯆꯥꯕ ꯏꯕꯤꯗꯦꯟꯁꯅꯦꯕꯀꯣ ꯁꯤꯅ ꯑꯗꯨꯅ ꯁꯤꯒꯤ ꯄꯣꯠꯁꯤꯗꯁꯨ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯆꯦꯜꯂꯗꯤ ꯂꯨꯍꯣꯡꯉꯝꯗꯦ ꯍꯥꯏꯕꯒꯨꯝꯕ ꯆꯦꯜꯂꯨꯔꯕ ꯅꯨꯄꯤꯁꯦ ꯊꯥꯏꯅꯉꯩꯗꯀꯣ ꯆꯦꯜꯂꯗꯤ ꯂꯨꯍꯣꯡꯉꯝꯗꯦ ꯍꯥꯏꯅ ꯁꯤꯡꯅ ꯂꯨꯍꯣꯡꯉꯦ ꯌꯥꯝ ꯐꯖꯕ ꯄꯣꯠꯅꯦꯕ ꯑꯗꯣ ꯆꯦꯜꯂꯨꯕ ꯅꯨꯄꯤꯁꯤꯒꯤ ꯁ꯭ꯄꯦꯁꯁꯦ ꯁꯨꯡꯂꯩ ꯂꯩꯔꯝꯗꯦ ꯍꯥꯏꯕꯗꯨꯅꯦꯕ ꯉꯁꯥꯏꯒꯤ ꯀꯩꯅꯣꯁꯤꯗ ꯆꯦꯜꯂꯗꯤ ꯂꯨꯍꯣꯡꯗꯦ ꯍꯥꯏꯕꯒꯤ ꯀꯩꯅꯣꯁꯦ ꯍꯥꯏꯕꯗꯤ ꯃꯥꯅ ꯃꯁꯥꯅ ꯌꯥꯗꯅ ꯆꯦꯜꯂꯨꯕ ꯀꯩꯅꯣ ꯇꯧꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯗꯅ ꯐꯥꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯗꯅ ꯑꯗꯨ ꯐꯥꯔꯤꯕꯗꯣ ꯑꯩ ꯏꯁꯥꯅ ꯌꯥꯗꯦ ꯏꯃꯥ ꯕꯕꯥ ꯑꯩ ꯏꯁꯥꯅ ꯌꯥꯗꯦ ꯑꯩ ꯁꯤ ꯅꯨꯄꯥꯁꯤꯗ ꯂꯩꯅꯤꯡꯗꯦ ꯍꯥꯏꯕꯒꯤ ꯄꯣꯠꯁꯦ ꯁꯨꯡꯂꯩ ꯂꯩꯇ꯭ꯔꯕꯅꯦꯕ ꯆꯦꯜ ꯇꯥꯔꯗꯤ ꯑꯗꯨꯝ ꯅꯨꯄꯥ ꯃꯌꯨꯝꯗ ꯄꯤꯊꯣꯛꯀꯗꯣꯏꯅꯦꯕ ꯑꯗꯨꯒꯤ ꯄꯣꯠꯁꯦ ꯑꯃ ꯂꯩꯌꯦꯕꯀꯣ ꯑꯗꯨꯅꯦ ꯁꯤ ꯊꯝꯖꯒꯦ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯊꯪꯗ ꯑꯩꯅ ꯄ꯭ꯔꯤꯌꯥꯗꯔꯁꯤꯅꯤꯗ ꯑꯃꯨꯛ ꯂꯥꯛꯆꯅꯤꯡꯉꯤꯁꯤꯅ ꯉꯁꯥꯏꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯋꯨꯃꯦꯟꯁ ꯗꯦꯒ ꯁꯨꯃꯥꯏꯅ ꯄꯥꯡꯊꯣꯔꯛꯏꯁꯤꯗꯤ ꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣই ꯏꯁꯥꯅ ꯏꯁꯥꯁꯦ ꯏꯅꯣꯚꯦꯠ ꯇꯧꯔꯣ ꯍꯥꯏꯕꯅꯦꯕ ꯋꯤ ꯍꯦꯚ ꯇꯨ ꯏꯅꯣꯚꯦꯠ ꯑꯥꯋꯔꯁꯦꯜꯐ ꯑꯗꯩ ꯁꯣꯁꯥꯏꯇꯤ ꯏꯅꯣꯚꯦꯠ ꯇꯧ ꯍꯥꯏꯕꯅꯤ ꯑꯗꯒꯤ ꯁꯤꯗ ꯂꯩꯔꯤꯕ ꯄꯨꯝꯅꯃꯛ ꯏꯟꯗꯤꯕꯤꯖꯨꯋꯦꯜꯁꯤꯡꯁꯦ ꯂꯣꯏ ꯏꯅꯣꯚꯦꯠ ꯇꯧ ꯍꯥꯏꯕꯅꯦꯕ ꯁꯤꯗ ꯏꯅꯣꯚꯦꯠ ꯇꯧꯗꯣꯏꯁꯦ ꯅꯨꯄꯤ ꯑꯩꯈꯣꯏꯇꯪ ꯏꯅꯣꯚꯦꯠ ꯇꯧꯒꯗꯣꯔꯤꯕ꯭ꯔꯥ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯖꯦꯅꯦꯔꯦꯁꯟꯁꯦ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯑꯩꯈꯣꯏꯁꯦ ꯃꯧ ꯑꯣꯏꯔꯦ ꯌꯨꯝ ꯑꯃꯒꯤ ꯃꯧ ꯑꯗꯣ ꯃꯧ ꯑꯩꯈꯣꯏꯁꯤꯈꯛ ꯏꯅꯣꯚꯦꯠ ꯇꯧꯗꯣꯔꯤꯕ꯭ꯔꯥ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯂꯤꯛꯂꯥꯏ ꯂꯩꯃꯅ ꯄꯟꯕꯤꯈꯤꯕꯗꯣ ꯉꯁꯥꯏꯒꯤ 10 years ꯆꯍꯤ ꯃꯥꯅ ꯄꯣꯛꯑꯦ ꯃꯥꯅ ꯑꯦꯗꯣꯞ ꯇꯧꯔꯒ ꯃꯥꯅ ꯃꯆꯥꯁꯦ ꯌꯣꯛꯑꯒ ꯆꯥꯎꯅꯕ ꯂꯩꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯌꯥꯝꯕ ꯅꯨꯄꯤꯁꯤꯡꯁꯨ ꯍꯧꯖꯤꯛꯇꯤ ꯋꯥꯔꯀꯤꯡ ꯋꯨꯃꯦꯟꯁꯨ ꯂꯣꯏ ꯑꯣꯏꯔꯦ ꯑꯗꯨꯗꯤ ꯏꯅꯣꯚꯦꯠ ꯇꯧꯕꯁꯤ ꯖꯦꯅꯦꯔꯦꯁꯟ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯖꯦꯅꯦꯔꯦꯁꯟꯁꯤꯗꯪ ꯏꯅꯣꯚꯦꯠ ꯇꯧꯗꯣꯔꯤꯕ꯭ꯔꯥ ꯍꯥꯟꯅ ꯂꯩꯔꯝꯃꯤꯕ ꯏꯅꯦꯝ ꯏꯀꯨꯁꯤꯁꯨ ꯏꯅꯣꯚꯦꯠ ꯇꯧꯗꯣꯔꯤꯕ꯭ꯔꯥ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯄ꯭ꯔꯤꯌꯥꯗꯔꯁꯤꯅꯤ ꯈꯤꯇꯪ ꯊꯝꯕꯤꯌꯨ ꯍꯔꯤꯄ꯭ꯔꯤꯌꯥꯔꯤ ꯌꯥꯝ ꯀꯩꯅꯣ ꯔꯦꯂꯦꯚꯦꯟꯠ ꯑꯣꯏꯕ ꯀ꯭ꯋꯦꯁꯆꯟꯅꯤꯀꯣ ꯅꯩꯅꯒꯗꯧꯕ ꯋꯥꯐꯝꯅꯦ ꯍꯧꯖꯤꯛ ꯊꯝꯕꯤꯔꯤꯁꯦ ꯍꯧꯖꯤꯛ ꯂꯤꯛꯂꯥꯏ ꯂꯩꯃꯅꯁꯨ ꯍꯧꯖꯤꯛ ꯊꯝꯕꯤꯈꯤꯕꯗꯨꯅꯦꯕꯀꯣ ꯍꯧꯖꯤꯛꯀꯤ when we talk about equality ꯉꯁꯤꯃꯛ ꯑꯩꯈꯣꯏꯅ ꯋꯨꯃꯦꯟꯁꯦ ꯑꯣꯕꯖꯔቭ ꯇꯧꯔꯤꯕꯁꯦ ꯁꯤꯅꯨꯡꯒꯤ ꯑꯣꯏꯕ ꯑꯔꯊꯗꯤ ꯉꯁꯥꯏꯒꯤ ꯅꯤꯄꯥꯒ ꯅꯨꯄꯤꯒꯁꯦ ꯑꯩꯈꯣꯏꯒꯤ ꯃꯥꯟꯅꯅꯀꯣ ꯏꯀ꯭ꯋꯦꯜ ꯀꯩꯅꯣ ꯑꯃꯗ ꯆꯠꯄꯒꯤ ꯋꯥꯐꯝꯁꯤꯅꯦꯕ ꯑꯗꯨꯗ ꯉꯁꯤ ꯅꯤꯄꯥꯒ ꯅꯨꯄꯤꯒꯒꯤꯗ ꯂꯩꯔꯤꯕ ꯉꯁꯥꯏꯒꯤ inequality ꯈꯦꯠꯅꯕ all this discrimination ꯑꯃ ꯃꯌꯥꯝꯁꯦ it has been ꯌꯥꯝꯅ ꯆꯍꯤ ꯃꯃꯥꯡ ꯃꯌꯥꯝꯗꯒꯤ since long years ꯁꯤꯗꯩꯁꯤꯗ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ cultural construct ꯂꯩꯔꯛꯏꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ social construct ꯂꯩꯔꯛꯏꯕ ꯃꯌꯥꯝꯁꯤꯅ ꯑꯩꯈꯣꯏꯒꯤ ꯆꯨꯔꯀꯥꯟꯗ ꯁꯨꯝ ꯂꯥꯛꯑꯕ ꯋꯥꯐꯝ ꯑꯃꯅꯦꯕ ꯑꯗꯨꯅ ꯂꯩꯔꯛꯏꯕ ꯉꯁꯥꯏꯒꯤ stereotypes ꯃꯌꯥꯝ ꯑꯃ ꯑꯗꯒꯤ prejudices ꯃꯌꯥꯝ ꯑꯃ ꯁꯤꯒꯤꯁꯦ how to break that ꯑꯗꯨꯒꯤꯗꯣ break ꯇꯧꯔꯀꯥꯟꯗ ꯑꯗꯨꯒꯤ ꯃꯌꯥꯝꯗꯣ ꯂꯣꯏꯅꯃꯛ shed ꯇꯧꯈ꯭ꯔꯀꯥꯟꯗ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ thought processes and then
overall understanding ama ko nipa ga nipi ga gi ngasai gi rights ki matang ma gi phangbam thokpa adhikar gi matang myam se si akoina hekta kai habe tare lisang sina sum chatnabi ama gi mong da sum ko cultural keno ma sum torala abanina masi change tauba masida ahongba purakpa wakalon sidaista ahongba purakpa se asi karino kamaina no how to go about habisineba aduna hana thamjining badi ngasai gi nipa ga nipi ga khenaba aduga saigi preference karikara ama mayam se sigi se right from the time ngasai gi nipi amana conceived of matam state um haureba majority ni I hang na hijeri se pumna makloin makinate of course nipi mama sawai sangdre ma se angang una dore haibagi conceived ore haba matam se da adudi the in-laws and all even the husband start expecting nipa oidora natraga nipa oi hanning ba khotpa stai dum haure ba ko sigi kanu se stai haura kan se dai sta then sai angang se pogla aba matung da amuk ngasai gi you know pi ingai dagi angang se raise to ba mong si dai sta nipa raise to bagi monga nipi mcha raise to bagi monga yam kenaga yum se dai sta at home every yum se dai sta ado sai gi parents kharana ngasai gi sigi kano myam se yang understand tawrakanda nipam cha su haihan gadobani adagi kon phengba phi shuba or whatever household chores myam se it is not just a girl's work, it is not just a women's work nipa sing su sigi se loin mang mo su haihan gadawni khangan gadawni haibana chingba myam adugi kai haitare moida tapi batambi ba tawhan ba ko duba myam su leire but generally koina ujari sidi sigi mawong sim adum chatkhre ba nipam cha na charamaga su adum kala chakhibi adum hawgala chakhibe and then nipi cha chan nupi or whatever duna phengdo ko to whatever si umbagi myam sima sum la then ngasai gi educational makoidam ngosi like shugi kano se like tambagi khotpagi amam tamda parents maybe they feel ki astanupi di like la shu yam tamhaludana moi se yam kanna hekta pasa thada dana moida kai hani semuraga kari kana doino nipa isina yumle phongdori bani aduna kano tawtaraga su nipa oin mapung oina sema lore and nipi dana khar sideline topi ma se thoktabana teba in so many akoigi households sigi wafam se leyeba aduna adugumbagi ngasai gi akoigi parents sing dagi hauraga yum dagi hauraga sigi kan beginning ama sigi start ama masi cha nipa cha nupi kena laite ko aduna educational opportunities educational facilities whatever provide to matam da so moi se cha manana makoi tawgadabani haibana chingbagi wakhalon sumaina sum tawrakanda raise tawhiba ngasai gi suppose nipa se sigi understanding ama magi parents na fajana pidana sumaina raise tawhiba nipa se when he becomes an adult and when he starts to have a family ma mai makai pala khola kanda ma tropa kanda ma understand tawneba understand tawgani aduga understand tawrakan sidaista ngasai gi haripriya na haibirido innovation or whatever sigi effort ama put in tawdori se akhoi nupi na raba put in tawdori effort se of course nupi akhoi na when you know in our capacity as a mother we have to teach our children ichani passing su sigi understanding sim phajana lei hanba darkar leiba sima leira kan sidaista the nupi sina in the you know in her capacity as mother-in-law understand to pibam thoeba laiba imose adagi if aigi laiba imose aina phangjariba imose if she is a working woman adu obetaragadi kari no magi se she has to equally attend to her official duties ma ki thabak magi career da suma adum attention pi batamni at the same time magi yumgi magi family amusu magi home front ta su ma se equal kano piraga phajana balancing ngamnana bagida makta masi kamaina kano akhoi ahal oibi sing haiba tare asina su phajana gyan ta birakanda sigi efforts madi loi darkar oeba even aduna kano mapuroi bana su ngasai gi nipi gi akhoi mana thengnajariba samasya am masi haira kan sidaista nipa nipi akhoi rights chap mani or whatever nipa nipi you know equality gi matang se akhoi nang pakanda of course nipi mo oina isamang no sang thamjere we acknowledge that we have a big role imung ama family ama you know to run a family smoothly or intact oina thamna hona bada akhoi na hojik nipa nipi equal rights ana phaniamna hai taragasu we know that we have a bigger role to play ko masi hai du na so ngasai gi
imung manunggi thabak inghang kai ka mayam yengbasu nupi gi thabak adagi angang senaba angang yengba khotpa ama punamak adusu nupi gi thabak adagi ahal laman gi seba sebi ama punamak su nupi gi thabak haibana chingba sigi wafam sigi mawong amada lakpa taragadi akoina kai haini ngasi mayam nangang riba akoina khanariba akoigi sagi equality you know between men and women haibagi kano sima kaimta ground reality sida oitho oeba aduna every household every family every member of the family and every element of the society si akoina phajana sigi se phajana understand tawraga sigi kano sida akoigi thought processes mayam su yam change to darkar leyeba aduna overall collective koinga sai ni bem su haibi budu collective effort ama changeba and until unless adugi sigi matang sida koina consciousness se punna lakminaraga si tawbina natragadi nupi ngakta aikoina natraga ngasai gi working women amana mana this is my right ICPO whatever hai taragadi conflict me amam su thoidana hojik mak aigi aina district SPO in leisure basida aigi makhada subordinate officers thabak tawraga leiriba nipi sing mayam ama leiriba se khoi gi active service ni yamna hectic oiba kainoni adubu makhoi se office ta la aga makhoi kaparba yaweba kapi se akhoi gi nothing to do with akhoi gi kano official duties dai moy yamna ware moy se yam hena akhoi gi working hours tagi kai dagi moy se yam hena kano to bi haibagi nateba moy gi home front ta yumda makhoi na thengnariba samasya makhoi na leiriba pressure mayam do tawrakanda asa kano su aigi ine makuki kano su leire madam and then mana ngasagi kano attention do khara hek pi banga maktaba matam sida ista mok magi husband sina ma se mong am da yengbi rakpa as ma se kano ma yamna neglect tawraga adagi ma se kai haini even nang napam chakro phau haibagi wafam phau bala e haina tawraga kapra ba yauri asigari no sinida sigi mong sida ista khoigi society se hojik still lady working women akoi na hojik chap chana hojik thengnajari ba wafam ne ba aduna sometimes we feel moise moigi kano do khoigi moigi mama gi husband or magi kano ga se khoi kauraga kholaga wari sananing ba phau ba haiba tare ko yamna strongly nungai ta ba hai tare to aina sam taujaning ba di ko ngasa gi effort se sigi kano se malang na ba hona ba sida ista bako punna loina ma ahal loi bising su adegi akoigi you know in-laws and then all akoigi akoi bada lairiba mioi mipum khuding mak na ko se understand to birakan this is a collective kano madi understanding and effort amadi changi haina thamjaning hoi yam nungai Priyadarshini haibidi from the beginning akoi mama mo ina ja yokpada su akoi ji semdokpa madi yam kano oiriba ja nupa nupi yokpa sida su koina yokpadasu equality se tambasu dum yam yauriba ado sigumba mayam se dum semdok kandane ba semdok pangam kadoi se suman ado makhata boine madam Jiban Malada ina laksani se yam interesting haidi hauzik society se dasu yam na dum thokpa haidi nupi na su am toina hangba habidi mawasi ba nupi lukhrabi matu sigi ba nupa pakra sina matu hek sigi bedadi society na yum pan banga maroine imung se oiraroine nupi ma thijan bidragadi haine ba madam adubu nupi sine hek khongthang am thang bedadi ma se society gi wang ma lalaga chatpa nupi ne haiduine ba but China di only the difference is gender du khatane ba amana nupi oiba amana nupa oiba China di chapma ne ba nupa si ba nupi duna phangba China magi awat pa magi loneliness su nupi du samana nupa du samana phangduine ba but society na ngasai gi nupa se nupi thibagi ayabadi piri ba magi di hek chora loirakpada kamai tawni macha singsina kanana kon bidoiba aduna nupi ma thijan bidradi kamai tawani haiba wafam ji masi dum yum thangna ba do ro any kaino the firm do ro any kaino the department haidi adum friend circle singji yam toina sana ba khoina ta ba da su adum nuai ta ba su phau ba sigi matang se madam na kitang khoi mya ni su senior so madam kai phongtok pining sigi matang se kai habini matang sida aina haijaning basiko tasengba sil nupa sida da makoina ne wang na thangat khiba importance yam pigreba nupi sigi awaba du di kanamta na phil tawidre haba
aduna nupadugi mai nupi sigiba oiro amo oiro adugi timing dura nupaduda da importance pidana magi damakta phananaba kari tawsigi haibagi adomda adum yengbase adum haugrabaneba aduna nupi duna mana widow oirakanda thengnariba samasya mayamda moina uba phangdeba mani aduna aikoina family da magi in-laws harasiko magi mamau nupi du mai masa nupa du sigraba matamda moina all forms of torture toromba yai mentally or physically ko aduna madugi pot mayam duna amuk imung dudagi su amuk tanthokpi namba amuk tawbagi pot su adum leitaba nateba even angang lera magana angang du moigi ni kaina mulhobagi pot su leiba aina case amani khak aingonda thengnaja beda ko magi nupi sina leigidraba mai nupa si leigidraba matungda nupi sina mapam da chatkhre mai nupa du military ni magi pesa khra phange ko siraga phangba mayam pension nungsan ki mayam do magi mane maku sigi su khara khaido kana atai du pi de na moina case tok salatan nu pi si the harassment si yam pi ba ama tawba ade angang du su mun bi hawa sigum baka se yam tho eba aduna hujiki potu da nupa na nupi thiradi yai habagi polama magi damakta di tawigadabani ka hairi se nupa sibu kari no ningthogi type ta moidi seba tawgadabani moidi adu tawgadabani nupi sira nupi wa jade habagi potami engama adum lei greba ko aduna masida koina patriarchal society gi hongnabi nupa gi kudung ilakanda leihibagi potse sungleng leng daba aduna aina haizening basi ko hoi mai magi opinion su leibirangani aina haizening basi keno se akoi semdok pa haibase ko correction natraga kari haini improvement bu orasu ko akoina pamba mongda society is a better way amada tawnana ba khona ba taradi we have to start from the family family dagi hogada bane haba kari ginu haibada family sida ne ba loina mak nupi da hantana mamauda or machada ot neiba singma tho isi family sida keno taweba adudagi hauraga community na family da magi mamau macha maudu otpi na bibe muhutta respect tawiraba regard tawidana leiraga di community na magi mamau du mana treat tawriba adu bebhar du adum phangane ba machu moina su adum respect tawgane ba tawriba attitude moigi mayam do asigumbagi portsina adagi even aduna maram oiraga koi family dagi haugadabane habase haijening ba tawbudabu family da haugadoi sida kanana karamba third person amana makhoida si tawbasi phai natraga phatte si tawsi khochi sina chingbagi potse haibiga dawri ge haba aduna masisu habidi atopa mana laaga hujik akoina madam na su hena khangbiramgani police station da counseling center kaina family counseling center ka su leiba premarital counseling center ka yam leiba luhongdringe mamang da su phajana wari watai tongnara kanda moigi adugi luhongaba matungda life to kitang harmoniously purakpa yaba khotpa wari sabiba yaba yamna leiriba aduna kanana kedogada ge habagi pota akoi civil societies mayam NGOs mayam ama adagi atopa group mayam amana su kai tawgadagi habado punna akoigi awareness kumba piba kedowa adagi seminar workshop sina mayam ama tawira iba mayam simakna su kitang di moida khangak pa yabagi ado ai family sida angang bi isai mo sikra mai mong da tawgadagi hana khanbi ba nupi sina su aina halaman sida kra mai mong da satkadagi ka haibagi pot ka do adugi tawbadida mangonda awareness mayam ama piba khotpagi poto akoi mayam ama leiriba civil societies leiriba NGOs mayam leiriba education leidana ko adugi mayam sina tawbiba ama yamna mathau ama tayeba ko aduga kaigumba madugi potu da keno oidragadi aikoina government da policy mayam ama sigi tawya bagi pot nupi singi da magda si tawya ba sina mayam ama su tanaraga ko gender policy hairi ko gender gi matang da semga do khot ka do mayam ama su loina mak tanaraga si tawsi ko si habado mokoi da gisu participation du loraga tawraga di semdok semjin imungda nupana kano oirakanda na nupadana henna kano piba maru oiba status ama piba duga nupidana magi kano leihidraba matungdana magi di mana khongthang ama thangudana onaba mi engni yengbiba sigumbagi potse adum thok pasi adum tho e ba aduna mayam se mi khuding mak se
wakan si kitang gyan taba adagi aware oiba sigum leibore haibagi potsi changbani na nya khara sangna di adum changba adumapu akoi lepa yadaba khongjang amadi oigane na khali adumapu aina haijaning mada hauzik akoi more than 15 years muk suramani ko international women's akoi gi oibada pangthok sarpase sidai sida sum torpada hujik da pangthok pagi changse aduki matik wanga e ko aduga group su yam na pai even government na bawa phasana pangthok pire ko adugumba mayam ama helai basimakna kudam amane haba haibadi nupi gi damakta tawbiya ba nupi da import tawdabani nupi bulu thana handana yengoi dabani opina sina singbagi pot se yade habagi pot lama lakpase masi aina khanjabada hojikti yamna hengala ena khali aduga tawdabu sumthokpa semdokpa haibasimak family dagi hogadabani aduga it will be a long process khitangdi changi dana khudaktamakti yade dana factor atokpa mayam ama dum leibani na adigi amkhadaga panjage ngasa gi dida madam gi madam sibu akoina nupi oraga sukwa fully empowered and then status ama cannot tawri base sibu akoina di isa itantagi spirit hadi hona zaman da su leidi lei adubu family gi mayam environment tu na parents na guardian na mayam dugi support to adu mayam du na su hena adu dai du da phan bai ba du oi hai ba si ai haijaninge ba kai noida angang nubi mayam si tholok pada family drama di nupi ni like tam halurano hai bai potu oiramaga di sigumba potu da di kakhalak pasi ham wai hai ba aduna sisu sigi environment su adagi atmosphere sina singba leidana family gi environment yamna depend tawba aduna halaman mayamna akhoi kok sida isa nupi or su ma su manana taman gadabani ka haiba sigumbagi wakhalol leiba imung dadi nupi ga nupa ga khena bagi adu du thoidongna hainingai leite asini aina thamjaning base makha sum tarak poina likla lemeda amuk wahanga amuk hangjage likla lemanga sagi sum wari jam nungai gre ko aina mo hangjaning sina nupa singna akoi nupi ji kamaina luinai haibsi matangda luinabi si wife si luinabi haibsi kari ne na haya kano gi lale magi wakhalon da luinabi haibsi kari ne na haibini hoi sisu haijage ko aina khangjaba aduga kano se what is woman haibse what is man what is woman haibse akoina kamai define tawgadage haibsida akoi mayam se yamna generally ko nupi oiradi masam sangdabani nupi oiradi phanek segadabani nupi oiradi si tawgadabni mayam ama lai haba ko adu restriction gi wadu natana nupi di sumaina tawgadabani haibagi definition ama structure ama haitare ko nupi di sumai tawgadabni haibagi structure ama haibadi thaina di nupi se yam kanna bung omde hai mama apa na sai hai yam kanno ko nune kano loan da harga yum naiba khangaroi ne haibagi kano je da haibadi nupi haibase kano gi nupa amagi kanagumba amagi makha da leigadabani haibagi concept haitare ko khoi gi sije patriarchy concept khoi gi patriarchal system harga dum khangnare ko mayam na so sumaina akhoi gi nupi what is woman haibase karino haibase gender dagi woina define torokodo adu woina mayamna lowraga lei haba ayambana adubu aseng bagiti what is woman haragadi ma se gender na define tawgodabdi natedana haibadi nupi oirasu masamtina kakpa yai natra nupi oirasu khangau hap koi pen hapa yai nupi oirasu any hojik ngamdaba leitre nupi na rocket gaure edam medam lei vidiko adu nupi oirasu akhoi journalism gi lamda su haitare ko nupi oiradi journalism gi thabak habijimakta bu nupa na tawgadabni haibagi concept ama leiramme haba akhoi na office ta phamma kanda mina phone lapase hello ina khumbase nupi gi khonjen taraga phone thamgi ba yaugi ba haibadi office ta kano je press ki office da nupi na phamangani haibase thajada ba haitare ko nupi amukka tawra kanda pochi kano ne adum sangai express ne haibi yani haira kanda haira kanda sumai tawni wari do mai sane haba haibadi people ki concept ta leiri se nupa na tawgadaba thabak nupi na tawgadaba thabak haina sumaina khaidoga leiramba jida nupi se kari na define tawge haib matamda magi gender du na oina gender haibadi nupi oiradi si tawgadabani hairaga uthokaga tawraga leibase sigi posida oina
ताए अदुबु नुपी हाइबसिदी अखोई नुपी हाइगेरा नुपा होगेरा नुपी हाइबसि करिना ताकदगे हाइ मतमदा मागी सेक्स तुना ताकदोइनेबा सेक्स हाइबदि करिनो मागी रिप्रोडक्टिव ऑर्गन हाइतारेको मागी नुपीगी रिप्रोडक्टिव ऑर्गन नुपागी रिप्रोडक्टिव ऑर्गन अदुना नुपीगी रिप्रोडक्टिव ऑर्गन गी सेक्स तुना मान नुपी अदु नुपागी रिप्रोडक्टिव ऑर्गन तुना नुपागी नुपा अदु माइना लैदोइनेबा अदुदा ngसागी नुपा होइदि निसाम सागदोंनि नुपा होइदि कनो मा यामना फिंगदोंनि यामना गावगदोंनि अदगी एरोगेन होइगदमनि याम सुपरियर होइगदमनि हाइबगी जेंडर दो अदुदा ओइना नुपा से डिफाइन तवेबा नुपीदना अमु नुपी ओइरदि सुपरियर इंफीरियर होइगदबनि तुक्थगदबनि नुपाना हाइबा मतमदा ए तागदबनि हाइनिंबा मयाम लैरजु फुमजल्ला लैगदौनि हाइदि खांगदबनि खांबजिना नुपीगी लैतेनि का हाइगुम्बा सुमाइना जेंडर गी मानादबा याम तिना खेनाबगी पोसेदा जेंडर जिना नुपी जे मसक तागा लैरेबको अदु ngसागी क्वेश्चन दा लाकांदा नुपी से कनो को मौ ओइराकांदा हाइतारेको नुपाना कमाइना मागी हस्बैंड एंड वाइफ की पोसिनेबको अदु सिदैसु खोगी डेफिनेशन दजु तुम लैजरमे नुपासिना नुपीसिना नुपासे मागी मपुरोइबा हाइको मपुरोइबा सी सुमाइना सुमाइना हनबसु मपु अरोइबनी हाइबा हाइबदगी मपुरोइबा हाइबदा सुमाइना खितंग तेंजलकपने हाइना अखोइना थेंगनजैबा मपुरोइबा मागी मपु ओइबदो नुपीसिगी मपु ओइबसे सिजना मागी हस्बैंड नुपीसिना मुकर हाइरे मनाइ नुपी हाइबदी नुपाजिगी मखादा लैबा नुपासिने नुपासिगी प्रॉपर्टी अमा ओइना नुपीसे मनाइ नुपी ओइना सुमाइना अनिजिगी पोसिदा लैहाबा हाइबदी मपु अमसुंग मनाइ मपुगा मनाइगगी मरीदी करी ओइनी नत्रा मपुगा मनाइ अमना डोमिनेट तौबनी अमना तुक्थरगा लैबनेबा अदुना डोमिनेट तौरिबा मीदुना एनी तौनिंग तौबा ताबनेबा ngसाइ डेफिनेशन दुना पिरबनीना मनाइ दुदि खांगदबनी हाइबै पोसेदा लैग्रबनेबा अदुबु हुजिक अखोइना वुमेन्स डे लायको सिगी पोसेना हाना लैजरमबगी वानी हुजिकति वुमेन्स डे खक्तगी नतना नुपी हाइबसे सोके मते मरु ओइ हाइबसे अखोइना मालेमगी ओइना रियलाइज तौरबा मतमनेबा कइगिनो हाइ मतमदा नुपी हाइबसिनाबु ngमदबा करि लैरिगे हुजिकसे नत्रा नुपीदा थेंगनरिबा अवाबसिदी ngसागी बायोलॉजिकली माना अंगांग अमा कंसेप्ट तौबा हौबदगी वाबा थेंगनबसिदी करिनो नुपाना कनामता खंगरोइदबने हाबा मोइना सु खंगरोइदबनेबा कंसेप्ट तौबैदैना पोकपदगिना सिगी वाबसिदी कनामतना खंगरोइदबने नुपाना खंगरोइदबने हाबा अदुगा नुपीदसु असिगी एक्सपीरियंस लैरबा नुपी खतना खंगदोइनेबा अदुना ngसागी मपु एन मनाइगी पोटसिदा लाक्त्रा कांदा अदुदसु मु कंसेप्ट तौरबा नुपीदसु वर्किंग वुमेन ओइरगदी थबकसु मु चतोइनेबा दे थबक चलगा मु ngसागी ऑफिस की मागी ड्यूटी दुसु मु तौदोइनेबा अनिजे मयामजे ngमना बहोनरपददी नुपीददी याम वाबा अदुगी पोचे नुपासिंगना फजना खंबियु हाइबसिनेबा खोगी कनोदी हाइतारिनेको नुपीसना कयाम वाइ नुपीसना करी थबक सि पयामजे पुन्ना खंमिनरा कांदा ngसागी मपु का मनाइगगी लैनबा मरीदु नतबा ngसागी हिंदू की धारगा खोगी हक्चांग तंखाइ हाइको हक्चांग तंखाइ हाइबदी अखोगी कनोदो दायित्वदो 50-50 लौमिनबा हाइतारे युमगी दायित्वजु 50-50 लौमिना तारेको अदुगा कनुगिदसु अखोगी ऑफिसतुना मागी थबकतुगी ओइजगरेको युमदसु अंगांग सेनाबदा ओरो चाखुमगी ओरो एनी अखोगी नुपीगी युमदा हेक लैरिबा पुनमक्से सिसु 50-50 लौमिना मपु मनाइगी वारी नतबा ngसागी इंडिविजुअल मना मासु आइगुम्बने आइसु मागुम्बने हाइबगी सिदैदा अंडरस्टैंडिंग दा ngसागी रेस्पेक्ट तौनरागा हाइतारेको नंग जे आइगी मनाइने हाना रेस्पेक्ट तौबदु नतबा मियोइबा मोइना रेस्पेक्ट तौनरागा लोइनरागदी सिदैदा अखोगी सिदा अफबसे लाकनेना खंजगेबा थमजगेबा होय अदा तसेंग हारकांदा खोगी मणिपुरदी नुपीगी मतेंग याम पांगबा नुपासे मोमोनी आधा मोरानी होय अदुई कंसेप्ट अदुमाइना तौइसे होय अदुगा खरा कनो तौरगना अमु माइ अदुमाइन तौरगदी अमु युम काइदे युम होय अदुगी पोतुदा लैयबा ngसागी अदुमाइन तौरगदी युम काइदबी ngसागी नुपीदुना ngamigai sacrifice तौरकांदा ngसागी अवाबदो ngama ngसागी पुंग अनि द सॉरी मॉर्निंग की पुंग 3 थबक चके हाइतागदी मा कनो वी अवर पुंग अहुम दगे हवलगा थबक तौरमबागी मोंजे माइ तुम्बगी कनो जे सैक्रिफाइस तौरकदोइनेबा मागी हेल्थ ता लाकदोइनेबको अदुना याम सैक्रिफाइस तौरगा दुम जाबदा थकपदा दगी मागी तुम्बदा पोथाबगी मतमदा लोइनमक से सैक्रिफाइस तौरकांदा अफब नुपीनी हाइना मयामना रिकॉग्नाइज तौबगी मोंगदा लैरिसे सिजे खितंग खंदरगा हाइतारेको नुपीसु पैसा ताली आइगी नुपीसु पैसा ताली आइगी नुपी आइसु पैसा ताली अदु मासु ऑफिस ता वारिनी आइसु वारिनी अदु ए अदुम पोथाव
ꯑꯩꯅ ꯆꯠꯂꯣꯏꯗꯕ ꯑꯣꯏꯗꯤ ꯑꯩ ꯇꯧꯒꯦ ꯍꯥꯏꯕ ꯀꯩ ꯀꯥꯏꯒꯦꯕ ꯁꯤꯒꯤ ꯄꯣꯠꯁꯤꯗ ꯑꯗꯨꯝ ꯂꯥꯛꯄꯅ ꯍꯦꯟꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯅꯤ ꯍꯥꯏꯅ ꯈꯜꯂꯦꯕ ꯂꯥꯛꯄꯁꯨ ꯑꯣꯏꯔꯁꯅꯨ ꯍꯣꯏ ꯅꯨꯄꯥꯁꯤꯡꯁꯦ ꯅꯨꯄꯥꯁꯨ ꯄꯥꯡꯅꯤꯡꯅꯦ ꯄꯥꯝꯗꯕ ꯃꯤꯁꯨ ꯂꯩ ꯍꯥꯏꯕ ꯏꯀꯥꯏꯕꯗꯒꯤ ꯉꯁꯥꯏꯒꯤ ꯑꯗꯥ ꯃꯣꯔꯥꯅꯤ ꯅꯨꯄꯤꯅ ꯉꯝꯕꯅꯤ ꯍꯥꯏꯒꯤꯅꯤ ꯍꯥꯏꯕ ꯑꯗꯣ ꯑꯃꯔꯣꯝꯗ ꯁꯨꯃꯥꯏꯅ ꯍꯥꯏꯅꯕ ꯑꯃꯁꯨ ꯂꯩ ꯅꯨꯄꯥꯁꯤꯅꯅꯦ ꯑꯩꯈꯣꯏꯒꯤ ꯁꯦꯜꯁꯃꯦꯟ ꯑꯣꯏꯅ ꯗꯨꯀꯥꯟ ꯑꯝꯗ ꯌꯥꯎꯔꯕ ꯃꯥ ꯍꯣꯏꯗꯤ ꯍꯦꯛ ꯆꯠꯈꯤꯕꯒ ꯃꯥꯒꯤ ꯁꯦꯜꯁꯃꯦꯟ ꯇꯦꯛꯊꯣꯛꯇꯅ ꯈꯣꯠꯇꯣꯛꯇꯅ ꯑꯗꯒꯤ ꯋꯥꯏ ꯁꯤꯠꯇꯣꯛꯇꯅ ꯈꯣꯠꯇꯣꯛꯇꯅ ꯂꯣꯏ ꯇꯧꯗꯣꯏꯅꯦꯕ ꯑꯗꯨꯒ ꯌꯨꯝꯗ ꯍꯦꯛ ꯂꯩꯔꯀꯥꯟꯗꯗꯤꯅꯦ ꯀꯔꯤꯝ ꯄꯥꯏ ꯌꯥꯗꯕꯗꯧꯅ ꯑꯗꯨꯝ ꯂꯩꯕ ꯁꯨꯝꯆꯤꯠꯀꯥꯁꯦ ꯀꯔꯤꯝ ꯄꯥꯏ ꯌꯥꯗꯕ ꯑꯗꯨꯃꯥꯏꯅ ꯂꯩꯕ ꯊꯦꯡꯅꯩꯌꯦꯕꯀꯣ ꯑꯗꯨꯃꯛꯇꯤ ꯐꯠꯇꯦ ꯍꯣꯏ ꯑꯗꯨꯅꯦ ꯑꯗꯣ ꯄꯨꯂꯞ ꯁꯦꯝꯗꯣꯛꯃꯤꯟꯅꯕ ꯑꯣꯏꯔꯁꯤ ꯑꯗꯣ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯑꯃꯨꯛ ꯑꯩꯈꯣꯏ ꯄ꯭ꯔꯤꯌꯥꯗꯔꯁꯤꯅꯤꯗ ꯑꯃꯨꯛ ꯂꯥꯛꯆꯒꯦ ꯉꯁꯥꯏꯒꯤ ꯑꯦꯝꯄꯥꯋꯔꯃꯦꯟꯗꯤ ꯇꯧꯔꯦꯀꯣ ꯄ꯭ꯔꯤꯌꯥꯗꯔꯁꯤꯅꯤ ꯑꯗꯣ ꯑꯦꯝꯄꯥꯋꯔꯃꯦꯟꯁꯦ ꯇꯧꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯃꯥꯒꯤ ꯇꯉꯥꯏ ꯐꯗꯕ ꯑꯦꯁꯦꯟꯁꯤꯌꯦꯜ ꯑꯣꯏꯕ ꯐꯦꯛꯇꯔꯁ ꯈꯔꯗꯤ ꯂꯩꯐꯝ ꯊꯣꯛꯄ꯭ꯔꯅ ꯈꯜꯂꯦꯕ ꯅꯨꯄꯤꯁꯤꯗ ꯑꯗꯣ ꯑꯗꯨꯒꯤ ꯐꯦꯛꯇꯔꯁꯤꯡꯗꯣ ꯀꯔꯤ ꯀꯔꯤ ꯑꯣꯏꯒꯅꯤ ꯀꯩꯅꯣ ꯈꯜꯂꯤ ꯄ꯭ꯔꯤꯌꯥꯗꯔꯁꯤꯅꯤ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯋꯤꯃꯦꯟ ꯑꯦꯝꯄꯥꯋꯔꯃꯦꯟꯠꯀꯤ ꯃꯇꯥꯡꯁꯦ ꯁꯤꯁꯦ ꯍꯥꯟꯅ ꯊꯝꯖꯅꯤꯡꯕꯗꯤ ꯉꯁꯥꯏ ꯑꯗꯨꯝ ꯗꯤꯁꯀꯁꯟ ꯍꯧꯕꯗꯩꯁꯨ ꯑꯗꯨꯝ ꯂꯥꯛꯏꯅꯦꯕꯀꯣ ꯑꯩꯈꯣꯏꯅ ꯁꯣꯁꯥꯏꯇꯤꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯇꯒꯤ ꯉꯁꯤꯒꯤ ꯖꯦꯟꯗꯔ ꯏꯀ꯭ꯋꯦꯂꯤꯇꯤ ꯀꯣ ꯅꯨꯄꯤ ꯅꯨꯄꯥꯒꯤ ꯅꯨꯄꯤ ꯐꯪꯐꯝ ꯊꯣꯛꯄ ꯔꯥꯏꯠꯁ ꯑꯙꯤꯀꯥꯔ ꯑꯃ ꯃꯌꯥꯝꯁꯦ ꯐꯖꯅ ꯑꯟꯗꯔꯁꯇꯦꯟ ꯇꯧꯕꯤꯕ ꯅꯨꯄꯤꯕꯨ ꯔꯦꯁꯄꯦꯛ ꯇꯧꯕ ꯑꯗꯨꯒ ꯅꯨꯄꯤꯒ ꯐꯖꯅ ꯂꯣꯏꯅꯕꯤꯕ ꯁꯤ ꯃꯌꯥꯝꯁꯦ ꯑꯦꯛꯁꯄꯦꯛ ꯇꯧꯋꯦꯕ ꯑꯗꯣ ꯑꯦꯛꯁꯄꯦꯛ ꯇꯧꯕꯁꯤꯒꯤ ꯀꯩꯅꯣ ꯀꯥꯡꯕꯨ ꯈꯔ ꯁꯕꯁꯦꯛꯁꯟ ꯑꯣꯐ ꯗ ꯁꯣꯁꯥꯏꯇꯤ ꯑꯟꯗꯔꯁꯇꯦꯟ ꯐꯖꯅ ꯇꯧꯔꯀꯥꯟꯗ ꯅꯨꯄꯤꯕꯨ ꯐꯖꯅ ꯁꯃꯥꯟ ꯇꯧꯕ ꯔꯦꯁꯄꯦꯛ ꯇꯧꯕ ꯑꯗꯨ ꯃꯌꯥꯝꯗꯨꯁꯨ ꯑꯩꯈꯣꯏ ꯊꯦꯡꯅꯩꯀꯣ ꯊꯦꯡꯅꯗꯕ ꯅꯠꯇꯦꯅꯦꯕ ꯁꯤꯃ ꯂꯩꯔꯦ ꯑꯗꯨꯒ ꯇꯉꯥꯏ ꯐꯗꯅ ꯅꯨꯄꯤꯅ ꯄꯥꯏꯗꯕ ꯌꯥꯗꯕ ꯈꯨꯠꯂꯥꯏꯁꯦ ꯈꯨꯠꯂꯥꯏꯁꯦ ꯑꯗꯨꯅꯦ ꯑꯩ ꯂꯥꯛꯆꯒꯦ ꯑꯗꯨ ꯑꯁꯤꯃ ꯂꯩꯔꯦ ꯑꯁꯤ ꯅꯠꯇꯕꯤꯗ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏ ꯈꯔꯅ ꯑꯃꯨꯛ ꯉꯁꯥꯏꯒꯤ ꯃꯥꯏꯟꯁꯦꯠꯇꯣ ꯑꯗꯒꯤ ꯉꯁꯥꯏꯒꯤ ꯁ꯭ꯇꯤꯔꯤꯑꯣꯇꯥꯏꯄꯤꯡ ꯑꯗꯒꯤ ꯄ꯭ꯔꯦꯖꯨꯗꯤꯁꯇꯣ ꯁꯨꯝ ꯂꯩꯈ꯭ꯔꯦ ꯀꯥꯟꯁꯤꯗꯩꯁꯤꯗ ꯅꯨꯄꯤꯁꯤꯗꯤ ꯀꯩ ꯍꯥꯏꯅꯤ ꯌꯨꯝ ꯄꯥꯜꯂꯀꯥꯟꯗꯁꯨ ꯉꯁꯥꯏꯒꯤ ꯅꯨꯄꯥꯁꯤꯅ ꯅꯨꯄꯤꯁꯦ ꯇꯦꯛ ꯐꯣꯔ ꯒ꯭ꯔꯥꯟꯇꯦꯗ ꯍꯥꯏꯇꯥꯔꯦ ꯀꯩꯗꯧꯖꯔꯨꯗꯣꯏꯅꯣ she cannot do anything kainaga haibagi mongshida zum leikiba ado khangdadana torineba mana khangda torineba khangdadana torino haibadi ngasagi nipigi mathakta ngasagi any sort of mogi mathakta atrocities violence crime nungaitaba mayam se si yadi ko haibase ko sigi kanu sineba sigi wafam sineba understand tobase aduna अखोइना मियोय खुदिंगमक्तैसु सिगी लेरिबा कनोसे अखोइगी वखलोन म्यामसे चेंज तौहन्निंगबा अदुगा यामना सिगी प्रोग्रेसिव थिंकिंग से लेहनिंगबदी लोइनमक फावरे बट मसान इग्नोरेंट ओइराकांदा एसि लेसि लेजे खंगदना तौबा मा अदगी कांगबु खराम नामु खंगना स्टिल they keep on committing all sorts of kai haitare nungaitaba अखोइगी निपिगी मथक्ता को अत्याचार म्यामसे सुम चथबा अदुना Number 1 da aihakna sigi ngasagi nipibu yam kana moise empower dawriba potsimadi ngasagi akhoi legal provisions mayam se sina mukoi empower tawbusi dai study yamna mating oi haina thamjaningi all these legal safeguards hojikti nipi gi damakta legal safeguards se adukki matik leire khoi huji leiriba khoi gi penal provisions mayam leiriba kholiba sidaista adagi recently nirbhaya gi matung da so khoi gi criminal amendment lak pa khotpa na hana sudum leirami hana su khoi gi all these acts nupi gi grievances mayam moi the chatharak atrocities violence crime against women si je deal tawna na bagi damakta we have so many acts IPC da dum hana loi mag yaujaram bangaktani aduga khoi tongana su khoi gi the kano the dowry act leire then domestic violence ki act leire so many myamam su leiri bako adu mase aware oidaba khangjadaba nipi myamam su leiri bako aduga a lot of women now are aware of all these legal provisions haibitare sigi se am phajana makhoi se gyan taba already leire bani provisions mayam se aduna perhaps sigi understanding se hojik फजना लेरकपनसु मरम ओइगद्रा हाइना थमजनिंगी द अखोइगी केसेस ऑफ अखोइगी क्राइम अगेंस्ट वुमेन सिगी केसेस रिपोर्ट तौरकपा अदु रिपोर्ट तौरप मतुंगिना अखोइना थाना द पुलिस स्टेशन सिंगदा केसेस रजिस्टर तौबसे इन द लास्ट फ्यू इयर्स इंक्रीज खर लेयेबा हाना ममांग वांग चाही खरगी ममांग द कंपेयर तौरगा येंगबा कांदा इंक्रीज खर ले मसे करिगिनो हापन एक्ट दुम लेरिबने प्रोविजंस से हाना सु दुम लेरिबने बट मसे awareness sama lakpadagi like hujik moi
police ta chalaga complain tawba ko and then akoi gi helpline da chalaga complain tawba aduna so many mukhoi gi damakta sum mayam ma leiri habise aware oirak pagi sum matungina ai kitang adu da attribute tawjaningi awareness to helak patagini hairaka they feel more empowered aduna sigi wafam simasu leire aduna sigi akoi gi legal provisions and all these safeguards mayam sina sum moi bu empower tawbada yamna mateng oiba kano khoi wafam mo oi plus akhoi gi government ki side tagi su ko so many akhoi gi intervention mayam ama policy and programs mayam amasu from time to time adum paikhat piri adagi hojik nipi gi interest ki damakta hojik women's commission leire and then we have so many non governmental organizations also for women nipi gi damakta adagi nipi gi rights nipi gi mathakta chatharakpa ini nungai taba thodok mayam se sibu address tawna nabagi damakta leidiba mayam se sina ngasagi imung amada yum amada mapuroi bana ngasagi otpiraba adagi phubiraba chaibiraba magi mathakta dumaina kanu khogi nungai taba violence mayam am chathabiraba nupi do hojik mana complain tawpham adagi sibu kanu to bi haibana chingba mayam am leireba thana da sum mayam lai aduna aikoina family gi kanu toraga lakpase aikoina moi ngasagi wari watai sar khulakanda adagi gyan taminaba haitare aduga khogi site tagi su SCC leiba ru hensi phau leiba then nupi sina taseng nama case makti register hek magi ni pasigi mathakta case makti hek register tongning da ba but then sumba thaba ma magi mathak sidai samagi nupa sina nungai taba thabak thoram si chathar leire ka haira kanda aikoina magi complaint do phasana tabiraga aduri kamai kamai tawba haidagi amuk police yaurabani na next time nipa si su like mathanda mana dum check tawjaba haibitare aduna sina sagi khogi family leiraba yum palabi nupi sing khakta su natana even atai nipi sing loin maki haibitare ko aden hojik ti nipi gi keno gi damakta hojik si khoi pokso leire ani amna strong oibam stringent kano oiba khogi pokso act leire sigi mayam sina aduki matik nipi gi kano grievances mayam moi gi nungai taba mayam se address tawbadadi yamna mating oi haina haijiningi si kano tawba aware ohenba hojik dakar se adune aware oiba dagi share tawba ko akhangba mayam se ACC lei CC lei hairaga ne share tawmina and then hojik se akoi gi judiciary gi oina su ko akoi gi legal aid clinic mayam se su yam mating oi I have to thamjani legal aid clinic leiriba and then akoi gi paralegal volunteers jaga jaga gi leirib se akoi kano recently akoi awareness program ga su tie up tawraga kano akoi legal aid clinic ka su tie up tawraga district lom da su dum pangthok che adu sumba mayam sina ko these are all I think kai hai tare kano nipi se empower to bagi ko then aina nga sa haja to government ki su ko economically nipi se independent oiba then economically ma se kano tawjaba ngamba ko sen thokjaba dum bagi mayam am su leiridana ko sarkar gi side tagi su sigumba se khara hena su hena mijeng changbiri basigi mathakta amu hena su ko sida hena kano to biragadi yam hena su nupi sing se empower to gi ni hena thamjani yam nungai ado madam da amu aina lakchaning bana ko madam masagi empowerment di dum leire women empowerment di haraga su still ngasagi nupa khaktana atopa nupa atopa keno na tawrokpa crime ngaktana tab family side tagi su dum nupi se ngasai madam aina su panjaki bu mawa sigraba si khrabi video adigi halakpi nupi divorce hari makhal gi nupi sing se family na responsibility lawbagi mahutta burden oina ubasu yaudaba nate ba madam sigi matang sida madam kari haidi kari haibi ni madam singkata ad siga haibi aina kanjabada aina sungasai hambagi round da panjagre makoina nupa singsina hena more value leina lawraga makoi status yang wang leraga nupa gi te du tawdaba yade nupi gi de na khanbi dabagi pot amadi adum leigre ko adubu sigumba situation da aina khanjabadi koigi nupi se family da widow oirakanda different harassment mayam ama phangi na khalasiba ko ade mana kanada complaint tawduinu du masi khangjadre ba my husband du leigidrabani na tai du na di nusibira roi dawani na ko adugumba situation da di akoigi India government na koi government sina madam na su panbigi bedo different facilities hauji schemes mayam ama leirabane ba masi mana
ꯈꯪꯖꯗꯕꯗꯤ ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯈꯪꯅꯅꯕꯗꯤ ꯍꯣꯠꯅ ꯇꯥꯕꯅꯤ ꯑꯩꯈꯣꯏ ꯃꯗꯨꯒꯤꯁꯨ different schemes available schemes ꯃꯌꯥꯝꯁꯦ ꯈꯪꯍꯟꯕ ꯑꯃꯁꯨ ꯗꯔꯀꯥꯔ ꯌꯥꯝ ꯇꯥꯏꯌꯦꯕ awareness program gumba awareness program ꯒꯨꯝꯕꯁꯤ ꯌꯥꯝ ꯗꯔꯀꯥꯔ ꯇꯥꯏꯌꯦꯕ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕꯒꯤꯗꯣ ꯈꯪꯉꯒꯗꯤ ꯑꯩꯁꯤ ꯀꯅꯥꯗ ꯀꯝꯄ꯭ꯂꯦꯟ ꯇꯧꯔꯨꯁꯤꯒꯦ ꯑꯩꯒꯤ ꯑꯋꯥꯕꯁꯤ ꯐꯅꯅꯕ ꯍꯥꯏꯕꯒꯤ ꯄꯣꯠꯁꯦ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯍꯥꯏꯕꯁꯦ ꯃꯥ ꯈꯪꯉꯛꯑꯒꯗꯤ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯍꯧꯖꯤꯛ ꯅꯤꯔꯚꯌꯥ ꯐꯟꯗꯒꯤ ꯑꯩꯈꯣꯏꯅ one stop center kind of hanga isya machi only for those victims of domestic violence and different forms of harassment made by the kenosi nupi singjina thengnari ba adugma makhalgi ari public place ta private place ta adagi kana office ta kari da mai anywhere da mangonda adugumbagi ikai ba nangba adagi otpi ba nai bi ba adagi assault to ba sina singba mayam adugumbagi victims singsa machina complaint to ba yarba complaint to mafam amane one stop center se all districts amam loi hange ko under DC gi through the hange ba adra masire sire tawdoi se all facilities legal facilities jodi kanagi adagi medical facilities counseling facilities si loina adum leirabani ade police ki kanode government site gi adudai da posting se for police personnel adagi different staffs like ko aduna haibadi nupi sina kariyumba khudong thiba nangaba nupi sina ai si tabum khangre haidi selaga mafam du da lakpa matamda all services are provided in the center ma ko se serpe da ka tadri legal counselor leire ukil duna loin tawrani kamain tawdana FIR laws tawgani khokani moi loin tawbirani adagi sina legal clinic da sidi tawiyai khol payai refer tawiyai habna singba si myam si loin tawbidoi ne ba aduna adugumba nupi singdugi di upai si leitragadi manadi panayamna empower torgasu family du di overcome adi dominate tawwa or moi da gyan tahan badinga maroi dana aidi dominate tawwa habagi arthadi mana dominate taw habi wanati ko hana masi yam lukthana moi namdabiramba poto kakhalakpa haitare aigi idea sina adugi du ngamaroi do tanza dadi sigumba facilities government piriba mayam sia masisu kanaba lobiba yai aduna awareness darkar lei adudagi amukna aina khanjabada ngasagi mi singse education sisu yam important factor ne aina khanje aina haibadi lairik si sumnagi kanogi wada nate ko haitaba like tam hodana drop out mayam si education haibasi mangal si phangagadi gyan se khara mina bunga ngasu amana bunga ngasu gyan khara di loksan bagi pot se adugi kano si ngamdana ko asigumba amasi yam dakar ore adegi madam na so habiba legal kano mayam duma findings mayam duma leire si mayam si tawrakanda akoi empowerment gi kano si hen nomagi hengalakani habisi masu aina khanjai bako aduna si matang sididi haujiki pot si agi opinion oina thamjage okay sina haibadi ngasagi nupi singse mapuroi ba leitre haidana mapamgi parents na su amu ngasagi responsible lawbagi mata burden oina ure haidana mase wakhal pikthabagi mahuta leiriba magi grievances to koknaba masu leiriba kana haidi government na piriba scheme adegi atop NGOs me amna magi phangbam tokpa hak singje ma karai da kai thiba masu darkar oi adugi mathakta madam hoina su awareness khara toina haidi khidang keno oi ba jaga da leiba singdi madam ko masagi China se khang bangam dadana mawa haidi mapuroi ba kaina bagi awaba macha singje brought up tawada bagi awaba adigi di amuk ngasagi family na su amuk responsibility lawbagi mahota burden oina urakpagi awaba se nupi da phangbado ngasagi kokna ba khidang lapna leiba rural area gumba da leiba singsi su matom sidane ba nupi singda matom daga sijarak tana khotana tawrise aduna madam hoina su awareness singse toina pibigani haibagi asasu thamjari ado yam nungai liklai leima dagi akoi madam Priya Darsini dagi madam Jivan Mala akoi haidi nupi gi matang da ngasagi women empowerment gi matang sida do's and don't payam ma nupi wa batar ba mayam se sibagi mahutta sijarage na khanbagi mahutta lambi thiraga kadai da kari leina thiraga anoba hope sama da makoi se hingbagi lambi du da chatpagi lambi do hana khangdaba mayam ama leiraga su hojikti ngasigi akoigi special women's day episode asi yengubadagi
awareness मैम से खांगा कोई ngasai khangdaba leiragasu madam Jiban Malada tanabiba madam Priyadarsini da tanabiba adiki madam Liklai Lime da tanabiraga isai sagi leiriba awaba मैम से aidi polum se kitang handhaba oirasanu sisu haijaningi hairiba ngasigi 2020 gi laiba International Women's Day sidagi mathang 2021 da hena chawkhatpa khunai nupi gi hena chawkhatpa khunai nupi siba handhaba oirasanu rape case handhaba oirasanu hairaga ngasigi lengbiraiba guest punamak su amuka hana ikai khonojabat galoina na kaina na ba yathang ni jari